Prime Minister Narendra Modi na MAYAI TANGBAL LOURAGA PANGTHOKHIBA NITI AAYOK ki Meepham da Ngangbagi Matam minute Mamata Henna Pide West Bengal ki Chief Minister Mamata Banerjee Meepham Dagi Mapan Thorakkhre New Delhi da PANGTHOKHIBA NITI AAYOK ki Mapan Suba Governing Council Meepham Dagi Thorakkhre Chief Minister Mamata Banerjee na hai State Lengak pu namthaduna thamdana buhonaba si akan mamongda kandem tawi Meepham aduda mahaki oiba wafung khara phongdok na bahotna ringaida mahaki microphone adu muthatkibani mahaki mamangda wangang Kivasingna minute tara kun hena wa ngang halaga mahak puna minute mangatagi hena wa ngang han kidabani opposition dagi saruk yariba chief minister asi mahak khaktani adubu wa ngang nanam matam ningthina pidaba asi chief minister singhi mamangda ikaiba pibani haina mak na phongdokhi ningsing bayabadi opposition na panba state kaya na Meepham asi boycott tawgani haina lauthokhiba leikrabani Congress na lengak paidiba Karnataka Himachal Pradesh amati Telangana na mamang thakta lauthokhiba gi matung ina senwa chahi asigi union budget ta michang mikhai naibagi mami chawna tabana maram oiraga Meepham asida saruk yaroi haikibani masi mathakta Tamil Nadu gi chief minister MK Stalin Kerala gi chief minister Pinarayi Bijayan amadi Aam Aadmi Party na luchingba Punjab amasung Delhi lengak na Meepham asi boycott tawna warep su laukhibani